Remal Cyclone na ngasi ayuk fawda tampaki mafam ayambada ising isauna nangalaba mafam sing Mami TVgi akhanaba paudam ama. Ising isauna mahosagi punsida akaiba pibada natana ningsingba thokrangaidagi leiramlaba laioiraba upanbi sing amadi lambi thong amang atakaya thogankre hauzik imphagi akoibada leiriba mafam singda turel pathokpa amadi turelgi torban kaitharakpadagi ising thumjilaba mafam sing khuraigi thoidingjam laikaidagi lamlong thong Lairik yang bam laikai salanthong Đấy, nghe chị đi bira cả đấy.
lại bơm lịch coi mẹ lịch hoàng cái này bơm Khabam Lamkhai Paodam langkai hajabam je, apa cang bayar deh? Karun nang dukan sila itu, thong hang ke bro? Karam thau ya tu jauh thau je no. Wah, ni kan nang ba? Boleh. Paodam langkai. Wah, Paodam langkai samudra boleh, yung cang je dong ni ada. Mantri Pukhi Rak, khoang hele. Sing je. Jingmei Ronggi Phibam ne Nakal amaromda Uripok ki hauzik oiriba Phibam Lampel PWD campus Sagol Bandagi Kaisampat Junction Faubugi Phibam Nagamapal Diwali yaar uttar. Thangal Bajar Moirangkong Bokol Makhongi Uzik Oiriba Phibam ni Handa ko ba late? Bokol Makhongi. Lagi nampak lagi tunggu sebelum nampak ni urise. Sini hingga linggang ni. Mesin hingga ni.
Cheiraukot, 모리기 모리기로 찌컷라가 उसको बेच रहा हूँ 타오그라봐 अरे मुझे गाय आने में नहीं Remal Cyclone awa Cheitheng makha tana pirakpa yabagi akiba leibana Laingangna school amadi college sing suti laukthokre amadi yum-yumda sectionna leinabasu khangalakli Masa amtang imungda leramniba yam pikpane ai le mu wang manan marum bu bai da tawe moima Aromda ising isauna ka henna awaban nanghalaba singda Wildlife Explorers Manipurna khudaki oiba yumgi mal sangsing mafam chana thaidoknaba maru oina yumda loiriba sanga sing kannanabagi dama pizariba number 76400788869 natraga 7005738225 asida call tawiraknaba khangalakli Iba ising isawgi matam-matamgi oiba paudam pizarake Mami TV miyeng tatna laibiu Paudam jariba Rocky Mabangalore na cameraman Yamba Mami TV News